मंत्री एमएलए सिंगी नुपी मंत्री एमएलए सिंगी मचा मंत्री एमएलए सिंगी कुकी ना हालोइद्राबा ngasi jawada manipur sigi ima lepak sigi kanna baina thawaina ponthawri base akoi mitai micham matani aba ima maina paibi singna khwangje je laga mitai ichi na mitai ibung yupa mitai mayam micham mayam ne chongthoga manipur se mayam na machet tahan de thoklai ba moina manipur se tokhai tahan ge thoklai ba kuki militants mayam myanmar ri changa pa kuki mayam moi mayam se moina ngamhan ba jade na chongthoi ba so mitai micham mayam amani aba mitai mla mantri singi di ase manipur se moi gi di saruk yaudra braba aina haibadi ngarang video do udri baba moina kuki moina kam tamthina akhoi mitai masabo hatpagi video moina usit thoidna thagalai base ase akhoi mem apun boina thoklaga mla mantri mla gi nupi ingang mla gi macha sing akhoi mitai micham ima maira paibi khungai baibung yu pa akhoi pulap oina thokpagi mathau ne ba akhoi micham mem se siba loraga di mla gi nupi mla gi macha mla su kuki na ha loi haina hairam braba channel sibu yengbiri ba mayam punama pu ikai khumnajari ngasi amuka wafam khara thamjage aina video ma pura lakchare manipur to khai ta haloi separate administration to holoi ha manipur to khai ta haloi manipur ngam khai kai haloi asi haibadi lepte ba no mai ka padi leptraga kamaina manipur se to khai ta da bai mai ubra ba mami jaw bra ba manipur to khai ta haloi na home minister na haire amit cha akhoi gi prime minister na haire asi haire di adugi mawong ma to do to hanbi wa ba no mai ka padi lepte ba kautruk to hujibaw na bom na mo attack to ba hogolak pa leptri ba no mai maru charjanpur da gi phari ba mayam do kar kuki na pusalai na mai maru ya mi dai hana ba na tra ba aduga mo separate piro eda haire se karino aba chin da tasum haire ra thabak to ina pangthok piwa ba tamda nungai na leiraga aduga gi wahai wata nungai te na thokpa phongdok pa wahai duga mafam da ching marakta lan marakta chalaga lan ngai ba aduga ching marakta leiriba akhoi ibung ipa khun ngai ba mayam do adugi marak tu gam ta changaga lebiwa ba nong mata su thokpiro wa ahing amatang di aduga ima singna ahing de leiba do ibung ipa singna ahing duga thoga jare iba se kana gino mantri mla gi di saruk yaw ta bro mantri mla sing mantri gi nupi ingang sing mantri mayam sing su nong matang di thokpiro wa ba akhoi micham mayam singa loina na ahing amatang di thokpiro wa ba moi kuki mla tarana kuki na apam do karino aina kuki singi apam do khangba ngammi ba akhoi mitai mla mayam su khangbiro wa ba mako akhoi gi leiriba mla leiriba akhoi gi cm leiriba mayam puna mona akhoi gi manipur se nungsi akhoi su khangya ba ado nungsi hairaga khoi wari sanari hairaga ado na zadre ba hojiki matang siga wari sanari ana wari se kyam koi sanagi duri banwa ba pabung akhoi gi birem cm hoina su tauri thabak mla sing su wari sanari asung wari sana tang ohum dei ngasi ba wari sana ba loidri ba tang ohum dei jum mai thadok pina tamthiba mi hatana karma matau mawang da student mayam angang mayam ko nupi ingang ot panai ba tor asi tang hom de ngasi baw leptri ba bom ne te to ba nongmai maro kapsala pa tor be mayam ngasi ba wari sana ba loidri ba wari sana bi wabi akhoi su loi khangi akhoi su loi uri ba ado wari sana bi ri ba ado wabi ri ba mayam do mapum phan adu gi action da puthok piro ba action se to biro ha ba moina ta action to lore akhoina wari sanari leiba siga akhoi gi loina loira e ba aduna hujik matam ledinga da akhoi apun bo ina thopmina se ba akhoi gi mla mayam su thokpiro ba akhoi gi minister mayam su thokpiro ba minister mayam gi nupi ingang su minister mayam loina thokpiro mla mayam loi thokpiro akhoi misang wa samana na apun bo ina nong matang su thokpiro ba akhoi mayam se akhoi di lan mafam da nongmai maru marakta akhoi thoklakpanina mafam duga ngahaki matang lan nongmai kapna matam da thamoi se kari mihun phawri abado amtang di khangmi na siaba nongmai maru marakta akhoina relief camp chaluba irang marakta akhoina leirakpada akhoina ngahaki phawri ba awabado tamda leiraga akhoina mapanda leiraga phangba akhoina mapanda leiraga akhoina phawri ba awaba siga mafam du zawra akhoina mafam duga nangba awaba do khena ba kaino amtang di yengbi waba tamga lanpham ga khena ba se karino amtang di yengbi waba nong matang su thokpiro ba ahing amatang akhoi gi thui ba ima maira bai bi sing ibung ipa sing ichinau sing rudoi di thui ba nupi ningon masa sing do adu mayam ji gi oina thamoi do pelhan bo oina thauna ma oina ima leiba ki tamakta thokpiro waba akhoi mla sing su akhoi mantri sing su mla gi nupi ingang sing su manipur gi mitai masani ba akhoi se bi tekendrajit athauba bi tekendrajit athauba pona barjaba se makhoi gi e cheli bani aba do mla mantri sing su adugi e do cheli ba natra ba
अदुगी ई चेन बा मसा ngata ni akhoi apun boina thokpiro ba moina tamthi na ha liba moina tamthi na ngangni ngang sakning sak tawning to moina ningak pa tawri ba se si jadia bagi mong dam to utpiro ba pham gi wakhan tokpiro ba pham di konani minister oiriba mla oiriba mayam se khoi parja mayam na oihen bani asi kaubi ganu khoi parja mayam na minister oihen bani khoi parja mayam na mla oihen bani khoi parja mayam na cm oihen bani parja mayam se leire gani loina lei oidori base mla su cm su mantri su khoi parja leire ga oidori bani mitai mayam se leitra ga noi mantri oi phangdoi bo mla oi phangdoi bo noi cm oi phangdori bo mitai mayam se na kanna bo thoksine khoi mitai mayam se loi khra ga di mitai mayam se loi khra ga di mla mantri cm amata leira roi amata leira roi mla gi nupi ngang su amata leira roi ado kuki sing dai na hai ga da wa pham di noina tamthina hat pa video khara thangala aga noina ngang chaining chai tawraga akhoi gi manipur sibu akhoi gi ima leipak sibu noi to khai ta han ge akhoi bu ki han ge khali base oi thoktra ba wari ni akhoi manipur da akhoi athauba amagi mathakta ama dagi su hena hen ba mayam amani lei base athauba thawaina pon thawai ba athauba mayam thawaina pon tha oi khi base ima leipak ngak pe tam thoki ba asu ga lising tholakani ima maira pai bi sing tholei ningon masa sing thoklei angang masa sing ju thoklei noina video aman hi thagalaga akhoi mitai na ning handori banate kuki na phiwa set na ba leitaba kuki no hoi kuki gi maramda kona wai sana se aina ngasi video semjari bese akoi mitai gi oina semja bani mitai ibung yupa mitai chini naw mitai haiba pokpi ramba mitai ima se asi se kannaba akoi manipur se kannaba akoi chinaw mayam apun boina thokmina raga amata gi khola oina lawraga ahing amatang oisu akoi mantri mla gi nupi ingang mla gi macha sing amuktang di ahing amatang oisu mafam duga thokpi raga ahingda kamba mongda ima singna jari iya base amutang di yang minasi kuki mayam singduki mamangda akhoi se amatan ya begi ne amutang di utsi kuki gi mla tarana machin thopanga maga akhoi mla na kari gi thopanga moidori bano aduna aina haiga da badi kuki singi oina mathang video da muk semjar ke ngasi gi akhoi mitai chenau gi tamakta mitai mla sing mitai gi minister mitai gi akhoi cm gi afam da video se thamja bani aina haija ga da badi akhoi gi leiri ba mla mantri cm akhoi jam ikai khumna je yam nongsi je khoi mitai gi ne haina thoklei ba mla mayam mitai gi ne leiri ba cm mitai gi ne leiri ba mantri mayam bo akhoi jam na nongsi jam ikai khumna je khoi mitai na asmain oi ba se akhoi gi di jam ahen bani ado ikai khumna jari ba se asigi matik sana akhoi mayam na थाजब थमी बसे थाजब से थम्बिउ मितई मयाम सिगी ओइना अपुन बोइना अखोइबु थौना पांगान हापा लेपिगनु नहान पाबुंग बिरेना वाफम अमा हाइरपद अखोइ मयामगी थमोइ से थौना क्याम हेंगली इसाद ई मरिक अमा लैरि भाव इसाद ई मरिक अमा लैरि भाव अखोइना मणिपुर से तो खाई ताहलोइ सेफरेट ओहेलोइ हैना हाइरे इबसे जामना नुंसी अदुगा थौना जाम पियाबा अदुमाइना लेरिबा मंत्री मयाम एमएलए मयाम अखोइ सीएम मयामना लानफम दसु अमुतंगली अहिंग अमतंग ओसु थोकपिरागा मयाम से कमाई के दौननी आइदो अखोइगी थौना पिबिउ हाइना असि वीडियो से सेमजबनियाबा अखोइगी लेरिबा मंत्री मयाम एमएलए मयाम अखोइगी लेरिबा पाबुंग बिरेन बिसु इकाई खुमनजरी अखोइ मितै मयामगी अपुन मसे मयामदा उत्सी मितै इचनाव मयाम मितै इमा मैरा पाइबी मितैगी लेरिबा मयाम पुनमकपु इकाई खुमनजरी ngasiगी वीडियो से मतंग सिगा लोइसनजरगे मथंग वीडियो दम उनसी आइगी वीडियो सिगा कोई मितै इचनाव सिंगना वाही अइना वाही खरा कनखिबदा नुंगाइतबा ओइरगसु कैसु खंगदबनी खल्लगा ngakpiraga ngakpigani aduga gidi ngasi aina jamna pendabase ngarang moina अखोई मितई मसाबो मोइना जाम तथीना हाप वीडियो से ओबदा आई हाइफम लेतन नोआइते अदुदना ngasi वीडियो से सेमजरा अखोई मयाम से अपुन बोइना पुनसु पुल्ली अदो अमुक हेना मयाम मोय मयाम सिंग मांग दा अखोई की सक्तम से अखोई से थौना से अखोई की मरीन से करीनो अमुक्तंग उत्सी आइना ने आई वीडियो से सेमजबनी दो ngasi की दि मतंग सिगा लोसन जरगे मथंग वीडियो दा अमुक आई इचिनाव सिंगी मफम दो अफम खरा थमजगे मतंग सिगा लोसन जरगे कंगली पांगना याई फरे मितई पोकपी इमाना याई फरे मितई इचिनाव मयाम पुनमकना याई फरे मितई की आराम बाई तेंगोल ना याई फरे मयाम पुनमकना याई फरे ngasi की दि मतंग सिगा लोसन जरगे कमेंट की सेक्शन दा ताकपिरो अइना वाही वाता सोइखि पतारगसो असुंबा वाही दा सीजन बिउ असुंबा वाही दा हाइबिउ हाइना अखोइ मितै सिनाउ की मफम दा अइना रिक्वेस्ट तौजरी नोलुकजरी ngasi की दि मतंग सिगा लोइसनजरगे।